Houjik Panliba Leingak democracy bu Khonggao Naduna constitution gi provision Ngakna Chttre HAINA CLP leader OKRAM IBOBI na FONGDORAKHRE ngasi Congress Bhavan da pangthokiba pawgi mifam amada mahakna makha taraduna hai Manipur da Panliba BJP gi Leingak asina chahi amagi kaugadaba budget session atam session winter session matang matam chana kaudabata natana assembly session suna kaudre amadi constitution da yawriba article 174 gi makha da piriba sing amadi constitution ki makha da semliba rule of procedure conduct of business ki rule number 17 clause A ngakna lengak asina Chttre HAINA fongdokpada natana calendar year amagi kofom thokpa session jahi loidora fawada kaudana leiba amadi assembly session kaunabagi khongthang ama fawa paikatana leibagi mayokta governor chief minister amadi speaker da memorandum amamam pisin crate loidena Congress party na Houjik Panliba Leingak asina democracy rights matuna tauning ba tauduna leibak ngakpagi mayokta leptuna leibak asigi damak tawfom thokpa lokhatfam thokpa thabak sing paikhatkani haiba wafam sing thamki sahi amada calendar year amada haiba tar calendar year si loigadore calendar year amada yamdrabada democratically elected government state assembly se yamdrabada ahum lakti not less than 3 times session phanggadabani haina piriba samvidhan gi article singa si loina violate tawraga constitution gi article 174 da piriba si humlak haibadi budget session ama autumn session ama winter session ama masi hanagi budget session koi phamgre adu autumn session phanmre winter session se yagi parliament session ju aduga te state session ji loina winter session ji loina ayambana hamna bani adu koi manipur gi di Houjik masi hamnana ba somon su tawbide aduga hamnana bagi prepare tawsu ude calendar year di loigedore aduna koi upai leitabani na opposition gi side gi di si politicalize tawgi nati tawam thokba institution jing ji function torok tawning bada tawba aduga constitution na piriba articles provision mayam jing si matham violate torok se masi tahon view haina constitution head haibetare kaurakadra na khoje dum ngai leibne kaurokta bisdeida constitution head akhoi gi governor da memorandum ama pisan khre adudagi house ki custodian oiriba honorable speaker da ama pisan khre